Jacurador massacre da chenaba kuki khutlai paibasing fagatuna logi chairak PU haiba demanda uripok apunba lup amasung uripok apunba nupi lup na sinduna uripok canteen corner da changsiliba khuthang chara henbagi khongjang ngasi ga thana numit kuntra humdoi ni sukre khongjang adu da ngasi ayuk senior citizens forum lamboi khongnang khongge members sing na sarup yakhe nungthil da LPC club yumjau Manbi Maira Paibi Lupna Saruk Yari Amade Numidang da Lamboi Khongnang Khongge Club Amade Maira Paibi Lupke members sing na Saruk Yagani Hari Khongjang aduga mari lainana uripok Yambem Laikai Maira Paibi Lupke secretary Hijom Ongbi Mina Kumari na hai Khuthang chara henbagi khongjang asina taliba demand sing ase fangdriba fawba miyam na khongjang ase lepa laitana changsin khigani demand sing ase fangnaba hotnabada miyam na sumating pangbiu Jacurador massacre ge tujung ningai oiraba thodok aduda chenaba sing ge langla langjel ngasi fawba khangbangam daba amade center amasung state lengak na tuminna leishiliba ase laibak thibani Miyam nasu khongjang asi mai pakna bagi damak tongan tongan ba wakholon sing puthok piduna mateng pangbiu haina so mahakna makhatana fongdokhe Nakalamrom da khuthang chara henbagi khongjang aduda saruk yakhiba senior citizens forum ge treasurer Kangjam Mangina hai chahi ani farak kadawraba Manipur gi lan ase center na imung manung khatna ba oina uriba se akan ba mong da condemn tawe Lan asina maram oiraga micham kaya gi punsi mangkhrabane kaya amana lanjena duna lairibane irang asiga mari leinana aikhoina khangba amade khangdaba kaya atu amato oina punsinduna tanaminabagi tangai fadaba adu laire ngasi uripok ki miyam na changsileba khongjang ase uripok khaktagi nate khongjang asina miyam amato oina punsinnabage maru hullibani haina so mahakna makhatana fongdokhi lan phamde yawrudaba isam samna leijaba अखोई नुपी अहुम अमदी कईमता खंगजद्रिबा अंगांग अहुमबु यामना नुंसी लेतना हातोपीबा अदेगी सलाक तपीबा ताबदे यामना तुजु नुंगाई ओइबा थमोय सोखरबा मोई सिंगसी हालिबा बिहारपा सिंगदो अदो हुजि फावबदा लंगला लंजिन अमता खंगदना मणिपुर गवर्नमेंट अमदी सेंट्रल गवर्नमेंट ना दुमिन्ना लेथोकसे अखोई मामा अखोइना यामना थमोय सि Moi song na pienza da bangauji. Ngasi power Manipur sai ani parka dorma thomasla lainga amasung sudden government na Manipur ki leriba irang asibu yamna imu manungi khanaba imu manungi nuai na dabi mong puri mi ngasi dasena mag Manipur ki maiti amaoina masima totally thawai haksang nguna kadem puke